ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯂꯩꯕ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯇꯤꯌꯥꯗ ꯊꯥꯖꯅ ꯇꯠꯅ ꯊꯥꯅꯗ꯭ꯔꯕ ꯈꯣꯡꯂꯣꯏ ꯑꯣꯏꯕꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯥꯖ ꯋꯥꯔꯤ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯏꯁꯩꯁꯤꯡ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯨꯃꯤꯠ ꯊꯥ ꯄꯥꯅꯕ ꯀꯦꯂꯦꯟꯗꯔ ꯁꯦꯝꯕ ꯑꯃꯗꯤ ꯃꯇꯝꯁꯤ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯎꯏ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯗ ꯊꯥꯒꯤ ꯑꯆꯧꯕ ꯔꯣꯜ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯥꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯀꯝꯗꯧꯔꯝꯒꯅꯤ? ꯃꯥꯂꯦꯝꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯪꯖꯔꯤꯕ ꯑꯁꯨꯝ ꯇꯧꯔꯝꯒꯗ꯭ꯔꯥ? ꯑꯍꯥꯟꯕ ꯃꯤꯠꯌꯦꯡꯗꯗꯤ ꯊꯥꯁꯤ ꯏꯆꯝ ꯆꯝꯅ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯐꯖꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯅ ꯃꯥꯟꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯍꯁꯤꯅ ꯑꯁꯨꯝ ꯑꯣꯏꯔꯝꯂꯤꯕꯁꯤ ꯊꯥ ꯌꯥꯎꯗꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯝꯂꯣꯏ꯫ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯁꯨꯛꯂꯩ ꯂꯩꯔꯝꯗꯕ ꯌꯥꯏ ꯍꯥꯏꯗꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯁꯃꯨꯗ꯭ꯔ ꯃꯍꯥꯁꯥꯒꯔꯁꯤꯡꯒꯤ ꯏꯊꯛ ꯏꯄꯣꯝ ꯀꯥꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯅ ꯎꯡꯂꯤꯕ ꯈꯦꯠꯅꯔꯕ ꯁꯥ ꯉꯥ, ꯄꯥꯝꯕꯤ ꯁꯤꯡꯕꯤꯒꯤ ꯁ꯭ꯄꯤꯁꯤꯁ ꯀꯌꯥ ꯑꯃ ꯏꯚꯣꯜꯕ ꯇꯧꯍꯜꯂꯛꯄꯗ ꯊꯥꯒꯤ ꯊꯧꯗꯥꯡ ꯁꯥꯊꯤꯅ ꯆꯥꯎꯏ꯫ ꯊꯥ ꯑꯁꯤ ꯃꯥꯂꯦꯝꯒꯤꯗꯃꯛ ꯀꯌꯥꯃꯨꯛ ꯃꯔꯨ ꯑꯣꯏ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯀꯜꯆꯔ, ꯆꯠꯅꯕꯤ ꯅꯥꯠꯇ ꯇꯥꯕ ꯊꯥꯖꯒꯤ ꯃꯃꯤ꯫ ꯕꯤꯒ꯭ꯌꯥꯟꯅ ꯆꯥꯎꯈꯠꯂꯝꯗ꯭ꯔꯤꯉꯩ ꯊꯥꯁꯤ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯃꯦꯖꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯊꯣꯠ ꯃꯦꯡꯈ꯭ꯔꯕ ꯃꯔꯥꯁꯤ ꯃꯒꯨꯟꯇꯅ ꯌꯣꯝꯁꯤꯜꯂꯤꯕ ꯊꯥꯖꯒꯤ ꯃꯉꯥꯜꯅꯤ꯫ ꯁꯛꯍꯣꯡ ꯇꯣꯏꯕ ꯃꯔꯝꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯁꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕꯕꯨ ꯎꯠꯂꯤꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯑꯏꯕ ꯀꯌా ꯑꯃꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯏꯈꯧ ꯂꯥꯡꯅ ꯉꯥꯏꯖꯕ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯄꯥꯡꯈꯛ ꯑꯣꯏꯅ ꯇꯠꯇꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯊꯥ ꯑꯁꯤ ꯂꯥꯏꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯀꯌꯥ ꯂꯩꯔꯤ꯫ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡꯗ ꯊꯥ ꯑꯁꯤ ꯆꯟꯗ꯭ꯔ ꯍꯥꯏꯔꯤꯕ ꯗꯦꯕꯇꯥ ꯑꯁꯤꯅꯤ꯫ ꯏꯁꯂꯥꯝ ꯙꯔꯃꯗꯁꯨ ꯊꯥ ꯃꯆꯦꯠꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯁꯤꯝꯕꯜ ꯑꯣꯏꯅ ꯂꯨꯝꯅ ꯂꯧꯅꯩ꯫ ꯑꯔꯤꯕ ꯒ꯭ꯔꯤꯛ ꯑꯃꯗꯤ ꯔꯣꯃꯟꯁꯤꯡꯅ ꯊꯥꯖ ꯂꯥꯏꯔꯦꯝꯕꯤ ꯑꯥꯔꯇꯦꯃꯤꯁ ꯑꯃꯗꯤ ꯂꯨꯅꯥꯕꯨ ꯂꯥꯠꯅꯔꯝꯃꯤ꯫ ꯀꯜꯆꯔ ꯈꯔꯗꯗꯤ ꯊꯥꯅꯤꯜ ꯅꯨꯃꯤꯠꯀ ꯉꯥꯎꯕ ꯍꯧꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯅ ꯊꯥꯖꯅꯩ꯫ ꯂꯨꯅꯥꯇꯤꯛ ꯍꯥꯏꯗꯤ ꯑꯉꯥꯎꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗ ꯂꯨꯅꯥ ꯍꯥꯏꯅ ꯌꯥꯎꯔꯤꯕꯁꯤ ꯂꯦꯇꯤꯟ ꯂꯣꯟꯗ ꯊꯥ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯁꯨ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯁꯤꯅ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯁꯤꯝꯕꯣꯂꯤꯛ ꯃꯤꯅꯤꯡ ꯑꯣꯏꯈ꯭ꯔꯦ꯫ ꯊꯥꯒꯤ ꯇꯁꯦꯡꯕ ꯃꯇꯤꯛꯇꯤ ꯑꯩꯈꯣꯏ ꯒ꯭ꯔꯍꯁꯤꯕꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯂꯩꯕ ꯌꯥꯕ ꯀꯝꯗꯧꯅ ꯑꯣꯏꯍꯟꯕꯤꯔꯛꯈꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯍꯥꯟꯕꯗ ꯊꯥꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯃꯥꯒꯤ ꯆꯤꯡꯁꯤꯟꯕꯒꯤ ꯁꯛꯇꯤ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯇꯥꯏꯗꯁ ꯍꯥꯏꯗꯤ ꯏꯊꯛ ꯏꯄꯣꯝ ꯀꯥꯍꯟꯂꯤ꯫ ꯇꯥꯏꯗ ꯑꯀꯥ ꯑꯀꯨꯝ ꯂꯩꯔꯝꯕ ꯑꯁꯤꯅ ꯆꯍꯤ ꯕꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡ ꯊꯣꯛꯂꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯏꯊꯛ ꯏꯄꯣꯝꯅ ꯑꯊꯦꯟꯕ ꯇꯣꯔꯕꯥꯟ ꯃꯅꯥꯛꯀꯤ ꯏꯁꯤꯡꯗ ꯌꯥꯎꯕ ꯃꯆꯤ ꯀꯥꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯇꯣꯠꯁꯤꯟ ꯇꯤꯟꯁꯤꯟꯅꯕꯤꯕꯗꯒꯤ ꯑꯆꯝꯕ ꯂꯥꯏꯐ ꯐꯣꯔꯝ ꯂꯩꯕ ꯌꯥꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟ ꯁꯦꯝꯕꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯥꯏꯗ ꯀꯥꯔꯛꯄꯗꯒꯤ ꯑꯊꯦꯟꯕ ꯇꯥꯏꯗꯜ ꯄꯨꯜ ꯁꯦꯝꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯀꯨꯡꯅ ꯌꯥꯎꯔꯕ ꯏꯁꯤꯡꯁꯤꯗ ꯂꯥꯏꯐ ꯁꯦꯝꯕꯗ ꯃꯊꯧ ꯇꯥꯕ ꯀꯦꯃꯤꯀꯦꯜ ꯔꯤꯑꯦꯛꯁꯟꯁꯤꯡ ꯊꯣꯛꯅꯕ ꯆꯨꯅꯕ ꯀꯟꯗꯤꯁꯟꯁꯤꯡ ꯐꯪꯂꯝꯒꯅꯤ ꯍꯥꯏꯗꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯊꯥꯖꯅꯩ꯫ ꯇꯥꯏꯗ ꯂꯩꯔꯝꯗ꯭ꯔꯗꯤ ꯀꯝꯄ꯭ꯂꯦꯛꯁ ꯂꯥꯏꯐ ꯐꯣꯔꯝ ꯁꯦꯝꯂꯛꯄ ꯉꯝꯗ ꯁꯃꯨꯗ꯭ꯔꯗꯒꯤ ꯂꯩꯀꯪꯗ ꯖꯤꯕꯁꯤꯡ ꯍꯦꯟꯇꯣꯛꯄ ꯁꯨꯛꯉꯝ ꯉꯝꯂꯝꯗꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯂꯩꯀꯪꯒꯤ ꯖꯤꯕꯁꯤꯡ ꯑꯃꯠꯇ ꯏꯚꯣꯜꯕ ꯇꯧꯔꯛꯑꯝꯃꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ 23.5 ꯗꯤꯒ꯭ꯔꯤꯁ ꯉꯝꯊꯅ ꯃꯁꯥꯒꯤ ꯑꯦꯛꯁꯤꯁꯇ ꯎꯡꯕꯗꯒꯤ ꯈꯦꯠꯅꯕ ꯁꯤꯖꯟꯁꯤꯡ ꯂꯩꯕꯅꯤ꯫ ꯊꯥꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯤꯜꯠ ꯑꯁꯤ ꯊꯣꯏꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯍꯟꯗꯅꯕ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯑꯃꯒꯨꯝ ꯃꯊꯧ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯤꯜꯠ ꯑꯁꯤ ꯄꯪꯍꯣꯡ ꯍꯣꯡꯂꯝꯂꯕꯗꯤ ꯁꯤꯖꯟꯒꯥꯁꯤ ꯇꯝꯕ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯐꯝ ꯈꯔꯗꯤ ꯁꯥꯊꯤꯅ ꯏꯪꯕ, ꯈꯔ ꯑꯃꯗꯅ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯁꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯁ꯭ꯇꯦꯕꯜ ꯑꯣꯏꯕ ꯇꯤꯜꯠ ꯂꯩꯇ꯭ꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯏꯪ ꯑꯁꯥ ꯀ꯭ꯂꯥꯏꯃꯦꯠꯁꯨ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯗꯨꯗ ꯖꯤꯕ ꯄꯥꯟꯕ ꯏꯚꯣꯜꯕ ꯇꯧꯔꯛꯄ ꯌꯥꯝ ꯁꯥꯊꯤꯅ ꯂꯨꯔꯝꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯍꯦꯛ ꯍꯧꯔꯛꯄꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯡꯃꯁꯤ ꯄꯨꯡ 10 ꯐꯥꯔꯝꯗꯦ꯫ ꯍꯥꯏꯗꯤ ꯃꯁꯥꯒꯤ ꯑꯦꯛꯁꯤꯁꯇ ꯃꯄꯨꯝ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯕꯗ ꯄꯨꯡ 10 ꯆꯪꯂꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯊꯥꯅ ꯆꯤꯡꯁꯤꯟꯕꯤꯕꯗꯒꯤ ꯁꯨꯝ ꯇꯞꯊꯔꯛꯇꯨꯅ ꯉꯁꯤꯗꯤ ꯄꯨꯡ 24ꯅ ꯅꯣꯡꯃ ꯁꯥꯔꯦ꯫ ꯊꯥ ꯂꯩꯔꯝꯗ꯭ꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯣꯡꯃ ꯌꯥꯝ ꯇꯦꯜꯂꯝꯒꯅꯤ꯫ ꯍꯦꯟꯅ ꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ, ꯁꯥꯊꯤꯕ ꯋꯦꯗꯔ ꯂꯩꯔꯝꯗꯨꯅ ꯖꯤꯕꯁꯤꯡꯅ ꯂꯩꯕ ꯆꯥꯅꯔꯝꯃꯣꯏ꯫ ꯖꯤꯕꯁꯤꯡ ꯊꯣꯛꯂꯛꯂꯝꯃꯦ ꯍꯥꯏꯔꯁꯨ ꯄꯨꯡ 24ꯅ ꯅꯣꯡꯃ ꯁꯥꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯏꯚꯣꯜꯕ ꯇꯧꯔꯛꯄ ꯖꯤꯕꯁꯤꯡꯁꯤ ꯅꯠꯇꯕ ꯄꯨꯡꯈꯦꯠ ꯈꯦꯠꯅꯕ ꯖꯤꯕꯁꯤꯡ ꯑꯣꯏꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯃꯔꯤꯁꯨꯕꯗ ꯁꯥ ꯉꯥ ꯀꯌꯥ, ꯈꯨꯗꯝ ꯑꯣꯏꯅ ꯁꯤ ꯇꯔꯇꯜ, ꯋꯦꯜ, ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯉꯥꯅꯆꯤꯡꯕꯁꯤꯡꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ, ꯃꯆꯤꯟꯖꯥꯛ ꯇꯥꯟꯕ ꯑꯃꯗꯤ ꯆꯥꯕꯣꯛꯄꯒꯤꯗꯃꯛ ꯇꯥꯡꯏ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛꯇꯥꯕ ꯅꯣꯛꯇꯔꯅꯜ ꯑꯦꯅꯤꯃꯦꯜꯁꯤꯡ ꯊꯥꯒꯤ ꯃꯉꯥꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯅꯕ ꯏꯚꯣꯜꯕ ꯇꯧꯔꯛꯈꯤ꯫ ꯊꯥ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯤ ꯌꯥꯝ ꯈꯦꯠꯅꯔꯝꯒꯅꯤ꯫ ꯃꯉꯥꯁꯨꯕꯗ ꯊꯥꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯂꯩꯔꯝꯕ ꯅꯠꯇꯦ꯫
Chahi 4.5 billion muk mamangda Mars ka chawba manaba Theia kauba planet amana Prithvida thomjilakhi hai. Thomgainabagi maisa aduna Prithvigi laimaisi khudakta sodokhanki. Akai atoi kaya amasu sundrangda chaithokhi. Masigi makum makai singsi tasilak aga thasi semlakhiba oigani hairi. Theia thomjilakhiba asina Prithvigi sodoklaba yot ki core si unghan lagduna magnetic field aikhoigi magnetosphere si semlakhiba oigani haidana scientist singna mot pinai. Magnetosphere na amang ata thokhan mayaba solar radiation dagi chungoi saduna jiba panba singbu ngakpi senbi. Masi hek yauramdabada numittagi sichillakpa akanba solar wind na aikhoigi atmosphere humdokhiduna Mars kumba planet ama ohelamgani. Taruk subada Prithvida tasilakpa yaba asteroids meteors kaya tharomda chingsinkhiduna aikhoi graha sibu sokhan bide. Thada sundranggi nungjau kaya mukna thomjilakhre haibase thamaida leiriba crater mayam asina sakhini. Adudi asuk maru oikraba aikhoigi tha ase khudakta mangkhradi karimakti thokani amuk khangminarase. Tha hek mangkhibaga laktoriba ahongba singse sathina kiningai gi masakne. Ahanbada thagi gravity mangkhrabanina ithak wangna karambadu nemtrik nemkhrani. Ithakki aka akumda tangjaramba samudragi sanga singda apanba kaya tholaktuna paktak sirakpadagi food chain da kahalakane. Ani subada Prithvigi axis mathong maram khangdana nomlakane. Prithvigi axis stable oraktabaduna climate ta sathina honghalaklani. Mafam khara amadana krak krak famjinbam khai ingba ataidana matam chuppa ikang thokhalakani haire. Ahum subada thana taptha hanbirambadu leitrabanina Prithvina ungbagi khongjel yankhalaklane loinana tamthiraba nonglei nungshet sithalaklane. Mari subada thagi khongchatta reproduction amadi migration gi damak tanglamba sanga gi species kaya paktak mutsinlaklane. Makhoida natana khudakta akoibagi fibam khanghong honglakpasina ecosystem mapung fana kintahalakane. Thawai panba jivasing lehelakpada thayam maru oiba maramna alien life thibadasu achauba tha leiba exoplanet singda scientist singi pukning changnai. Ngasigi wahang Prithvidagi su uba fangdaba thagi mamai far side adu karambano haibiramo.